mayambu ikognona khoiromjari ngasisu mayamgi nungainabagidamak manipuri horror story amamuk puduna laksari horror story asigi maming yengthinaba wari asi hingliba amadi sikraba kanagu umbi amataga marinajari aibana wakhan sagacharaga tabiriba singi ngahak pothanabagidamagta semjaba warini haujik mayamda khudol tamjari manipuri horror story yengthinaba Premjit khul amata saucharakpa icham chamba nupa amani mana piklingai magi mama laikhidrei masigi matung magi mapana mahakpu mahi masing tamhanduna yamna wana yokcharai adubu Premjit ki mapa adusu Premjit na luhongdaba matung masanupi nungsithoi phangjaba tha mari hairakpada Premjit ki mapa bungsu laikhidrei maramasina Premjit ki ni haibada magi nupi sandia amadi masanupi nungsithoi natana kanasu leitrei marak asida hene nungaitaba amana Premjit ki nupi sandia su magi mama mapana Premjit tayum pali haiduna inthok piribani adubu amaromda Premjit kaisu awaba haibadudi oide mahak haujik sek safam amagi manager oire maram asina tha thage lakpa khusuman aduna marup singlup jauksinduna magi nupi angang singa harau nungaina leiri chekon adugi mapu adunasu Premjit pu yamna nungsina luna taubi Premjit nasu thamoi sengna chekon adubu senari adubu Premjit ki mapa pungna leikhidraba matung sahi olakpadagidi Premjit ki imung adu ngahan khaiga iman manadaba ahongba kaya horakhi nomu numidang ama Premjit na magi thabak loiraga mayumda halai matamdu nongsu thilit thilit taramlaga hangkhiba matamni adubu nong hangkhrabasu nongdi mangliba nong adu humdokhinaba akanba nungchitsu sitli ningtham taha matamgi ingba matamnina Premjit gari du kanna thauba ngamde tapna sang amada leptana asum thaurai asumna tawrakpana mahak magi yumgi golai adu yorakle asumna golai adu leisilaga yumlomda thaurakpa tanja aduda magi garigi mamangdagi khara thapna kanagumba ama lambi mayai adu phauduna chatkhiba adu Premjit na ukhi madu ubada Premjit gari adu thorambadagi sap lepi aduga lambi adugi nakanda garigi light adu hai haiduna kapi tanja aduda magi hek manakta leiriba woirum thangba nakanda leiriba drain aduda garigumba ama sorot launa senkhibagi khonjal tarai khonjal adu tabada Premjit khangprek khangna woiromda phat jengthui adubu kanasu leiramdi tanja aduda Premjit ki mamangda man purakpa tata amana horon hauna khonglai aduga tata adugi anganba light adu kapai madu ubada Premjit na magi gari adu lambi ki matai amada thaujilli marudagi tata adu horon hauna khongduna ngangkhatlamlaga golai adudagi thaukrei tata na hauna khonglamba amadi horon hauna khonglamba aduda mafam aduma punglang langi maduda Premjit su akiba adu pumang mangkrei masidagi mahaksu magi gari adu start tawduna thaurakle asumna thaurakpada magi nupi sandiana phone tawrakhi phone adu wakhal aduna sandiaga wari sanari asumna wari sana thaurakpana akiba su phaukhidrei masanupi nungsi thoina maron subai sudaboi pangangda ngangakpa adu tabada Premjit awaba punamak kawkrei asumna thaurakpana haujikti Premjit mayum yori masigi matung magi nupi sandiana thung adu hangladuna makhoi imungda punna changminnarakle masigi matung makhoi wari watai kaya sanaduna Premjit mafi hongba loraga sakhumda changaktuna makhoi punna saksari asumna saksari ngai makhoi gi yumgi jumthak aduda karigumba makup khara greng chenthabagi khonjal tarai adubu Premjit ti kaya thoina khanjiludi adubu sandiadi pukningda ihai hainadabagum tawrakhi masidagi Premjit ta hairi tamo asida grong chenthari sibu karino ngasai soina chak thongninga da su tawri asibu mina hainaba nungjing chaibi gaidu oina chalo ha oiramoi he usina chatpagi nanthaba oiramganida as tamona haido chanaba yang walida
ngaha nungdangsu aina maninda kusum haidokpa thokpadane kanano ama aikhoigi maningi pukhriromda parap chatki as yarase kaisu oramoi pakhanda khanjilunu kibi henjinabani ado tamo khallaroigeba hayengdi imono numitina thabak leptoi natro yepkani adabu ayu ngaktangdi chaludaba yaroi thabak khara lehoriba asumna Premjit amadi Sandhya wari sana sak saba adu lorba matung makhoi tumnaba sangnarai masigi matung Sandhya amadi machanupi nungsithoi nungaina tumli adubu Premjit tumthaba yaramde ngasai lambida thingnakiba thogdoksing amadi Sandhyana tamliba pau aduna mahak tasengna yum asida karigumba khara tawrabra haina singnaki asumna khanba yaba khalba matung mapabunga luna tinramba mamanaba manichange manakta satuna wa tanaroge haina khanki Premjit ki mapabunga luna tinramba manichan aphawba ahiba amaiba amani aduga Premjit ki mapa khongolsu yum saba misak amani mahakna manichange yum adusu sabirambani yum adu sabagi khusumal amata lawkhide asumna amaiba manichanga Premjit ki mapa khongolga yamna luna tinrai adubu Premjit ki mapa khongol hojik Premjit na leiriba hingkhol asi leiraga yum sabna laikhibadagidi Premjit ki mapa khongol amadi amaiba manichanga pakna unakhidabani aduga Premjit na mapa bunga tinramba mamanaba singda mana masak khangbadi manichan khaktani aduna mahakna manichan ke manakta satke haina khankhibani masigi matung Premjit nungaina tumkhre nakan amadana amaiba amusna amadi koisenga punna Premjit ki yumda lakli aduga makhoigi yumgi laining thoksana mahi leiriba adugi mapa yinglaga sorina tapna tawrami aduga makhoina porakpa puyom ama makhuna tawriba ukhul aduda phunjinki masigi matungdagi makhoi mafam adu thadoktuna mayumda parap hankhre asomna numituma haukhre mathangi no nganphum torokpa matamni ayukta saktaba usek kayana nungsina khongduna taibang pumbabu haudoktuna yaiphamangol piri adubu taibang miyoiba kowai khoidi atanbagi ipak amada irak naduna leikhibana kanasu haugatri ingthamtha matamga oibanina ingbane leichilnaga thabane mi punamak phajub haidokani khanbada thak nikpa matamni Premjit phamungdagi tapna haugalai aduga tapna kumtharaga mamai mamit tathokle aduga Sandhya gi manakta sangaga Sandhyabu haudoklami adubu Sandhyadi masanupi nungchi thoibu konsinduna adum tumli masdagi Premjit na Sandhya tabro nangbo ai thabak chatlage ko horen pung 10 muk tawa dwai da lakani mi amasu unagadab lei namana chan thijina leirumuko haima tadrabu nangbo ho taye ado horen nungdangi ngadi kamai tawba hera adugidi aikhoi waiting set sida sahi khudingi yonba lai chidi handak chai su lakani da ado fare ai chalu khige ko sa thoisi nungaina tumine chale asumna Premjit tu magi sekon aduda satkre Sandhya su tumba yadraduna nungsi thoina tumlingai yumgi thaba khara tahoge khanduna mahaksu haugalakle nakan amada Premjit na magi yumgi thongalda asum thorokpada makhoi yumgi makha thangbada kanagumba ama satkibadu haifet uhoki adubu leichin thabanina mayek singna uhodre Premjit ngehak lepaga yengi aduga gari adu start tawduna thawdokhi asumna mahak sekon lomda adumak thawkhre somda Sandhya su imungi waichit wairam tawri lekai gi mi singsu mathang haugatnarakle masigi matung Sandhyana ngasidi lai numitni khanduna maning mayagi dhari akoiba punamak waiteri asumna waiterakpada makhoi yumgi laning thawsana mahi mapa yorakpada ngarang amaiba amusana amadi koisenna tawramba mafam adu thengnare madu ubada Sandhya du ising singnaki karino sibu kanana tawrmiba jatno khanduna yamna munna yengki tanja aduda Sandhya hoigi yumthangnabagi mane chandanina Sandhya bu kawrai
asumna kaurakpada Sandhyadu khangprik khangi aduga kari haigi ine haina khumki maduda mani aduna kari yengamino nang mani aduna kari yengamino nangbo haiduna parap sangsilai maduda Sandhyana mana uriba adu yenghalli maduda mani aduna huina hogai ramba oiramganida kaisu khalunu imoksidi adubune akhangba amadadi hangu sumana tawbase kaya phatti hainabani hoi ine ai horen tamola aga hairage ado inine lakbu kari leige aina laise ategi natine nangbu senga khara kombro noi mamadu ngasi thabak ama chatkadaba ada satkinabagi khosa amata leitre nei aduna nangonda hangba laklibani ine sinbu kayano samara chanira khara hekpiro noi mamagi thabak subagi paisado ngasi pigadabani adu loba chatkadabani para leitraba aduda nangonda hanglibasini asomna wari sana laklaga Sandhyana mani aduda lupasani piki masidagi mani adu chatkhrei masigi matung Sandhyasu thabak tauba haukrei asumna matamdo haujinkraba matung Premjit chekon aludagi halaklaga mapabunga tinaramba Manichangi manakta laklei asumna lakpana Premjit Manichan hoigi yum yauri Manichanda Premjitna mahak laikhidraba khongolgi machanupa Premjitni haina saktaklubada Manichan pungning nungsiduna kablai masigi matung karam pali hangnaduna wari watai kaya sanaki asumna wari sanaraba matung Manichana Premjitta mahakna lakpagi maram hangki maduda Premjitna magi yumda tarok liba amadi mana thinakhiba thaudok amasung magi nupi Sandhyana tamlakpa khudimak amaiba Manichanda tamki wafam adu tabada amaiba Manichana hera isa singda mino yengthiba yabra ipa hingina ipana karino haibado yenge isa ge imungda aki akhang piribadu ipana soidna laitainagani ko asumna hairaga Manichangi makubak adu tingthokhallaga amaiba Manichangi makhutna lewa khara sonduna nanthai aduga Premjitki khubak aduda munna mamit kuptaba makai yengi asumna ngehak lairaba matung amaiba Manichana hairi ibungo ipa hayeng ayuk nganta laklage aduga yumdu amuktang sengdoksi yumdu lai phataba kulen hei ngasidi lai numit ina aisu yum se thadok ningdre aduna hayeng ayuk nganta laklaga karino haibatu yengsi ko hai aduga ruba wafam ama haige munna tawko karigumba ahinga thengbada mapanda minna kawraklaba khumloidabani karigumba thangna kawrakpa tarabati thokpa yare adu nattadana ngahak kanaraga kawraklabati thokунko karigumbada thoktaba yamandraduna thoklabasu sumangda kumthaba yadi madugi mahut mangolda kakhala u haigadabani karigumba kakhala u yadrabadi wado sat loisilaga imungda changlakadabani fare ngahak leiramuko asumna hairamlaga amaiba Manichandu imungda sangkhre aduga ngahak leiraga ising khara bottle halaga puthori ibungo se sigi isingse horen yum yoraga patra amada haidoklaga yumdu chaithokpa konanaba ising haijillo aduga yumge koibadu tairen mana amana koine chaithokadabani chaithokpa matamda tinkoklo laikoklo timu phataba laimu phataba hallo asumna haigadabani ko asumna amaiba Manichana Premjitta wafam kaya haibaga loinana mahakna lai solaba ising kharasu pirami masigi matung Premjitsu yumda halakle amaiba Manichan su lehore asumna lakpana Premjit magi mayum yauri mahaki nupi Sandhyadu kauduna imungda sangai asumna sangakpada Sandhyadu masa nupi nungsi thoiga sakhumda sak thonglaga leirami masidagi Premjitna nungsi thoibu pangkhatuna man leirakpa asapot adu pirami aduga phat amada phamlaga hari Sandhya sigi isingsi pabung Manichana pirakpani lagi isingni hauji isingsi yumse kuina chaithokadoribani tamo Manichan haibu kanano hera aikhoi pabunga yamaluna tinaramba pabung Manichan khangdrabo nangbo
ꯑꯩꯅ ꯉꯍꯥꯟ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯣ ꯑꯃꯥꯏꯕ ꯁꯥꯏ ꯍꯥꯏꯕꯗꯨꯔꯣ ꯍꯥꯏ ꯁꯥꯕ ꯅꯠꯇꯦꯅꯦ ꯃꯥꯗꯤ ꯗꯥꯏꯔꯦꯛ ꯑꯃꯥꯏꯕꯅꯤꯅꯦ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯗꯨ ꯇꯥꯃꯣ ꯌꯨꯝꯁꯤꯗ ꯀꯧꯔꯛꯑꯒ ꯐꯖꯅ ꯌꯦꯡꯍꯟꯁꯤꯕ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤ ꯃꯄꯥꯗ ꯂꯩꯕꯥꯛ ꯍꯣꯒꯥꯏꯔꯝꯃꯤ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯈꯪꯗꯦ ꯉꯁꯥꯏ ꯑꯩꯅ ꯘꯔꯤ ꯋꯥꯏꯇꯩꯕꯗ ꯊꯦꯡꯅꯔꯛꯄꯅꯤ ꯐꯔꯦꯁꯦ ꯄꯥꯕꯨꯡꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯤ ꯉꯁꯤꯗꯤ ꯂꯥꯏ ꯅꯨꯃꯤꯠꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯑꯒ ꯌꯦꯡꯁꯤꯅ ꯍꯥꯏꯔꯛꯑꯦ ꯃꯥ ꯂꯥꯛꯑꯒ ꯀꯔꯤꯅꯣꯗꯨ ꯈꯪꯂꯔꯅꯤ ꯑꯗꯣ ꯐꯔꯦ ꯅꯪꯕꯨ ꯆꯥꯛ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯗꯣꯔꯦ ꯊꯤꯒꯗꯧꯗ ꯉꯥꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯁꯤꯡꯁꯦ ꯑꯝꯇ ꯆꯥꯏꯊꯣꯛꯎꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄ꯭ꯔꯦꯝꯖꯤꯠꯇꯨ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯒ ꯕꯥꯔꯇꯤꯟ ꯑꯗꯨꯗ ꯉꯁꯥꯏ ꯑꯃꯥꯏꯕ ꯃꯅꯤꯆꯥꯅ ꯄꯤꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯦ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯑꯃꯅ ꯂꯨꯞꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯆꯥꯏꯊꯣꯛꯏ ꯑꯁꯨꯝꯅ ꯆꯥꯏꯊꯣꯛꯄ ꯂꯣꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯁꯟꯙ꯭ꯌꯥꯒ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯟꯙ꯭ꯌꯥꯅ ꯂꯥꯏ ꯈꯣꯏꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄ꯭ꯔꯦꯝꯖꯤꯠ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯃꯣꯏꯅꯨ ꯆꯧꯍꯣꯡ ꯉꯥꯍꯣꯡꯕꯤ ꯏꯕꯦꯟꯕꯨ ꯈꯣꯏꯔꯨꯝꯖꯔꯤ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯊꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯃꯣꯏꯅු ꯏꯕꯦꯟꯕꯨ ꯈꯣꯏꯔꯨꯝꯖꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯃꯁꯥꯗꯨ ꯂꯣꯟꯅꯗꯨꯅ ꯈꯣꯏꯔꯨꯝꯂꯤ ꯑꯁꯤꯒꯨꯝꯂꯕ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯕꯗ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯟꯙ꯭ꯌꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯄ꯭ꯔꯦꯝꯖꯤꯠꯁꯨ ꯉꯥ ꯁꯦꯝꯅꯅꯕ ꯇꯧꯔꯤ ꯑꯁꯨꯝꯅ ꯊꯕꯛ ꯇꯧꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯇꯥꯃꯣꯕꯨ ꯍꯌꯦꯡ ꯊꯕꯛ ꯆꯠꯀꯗ꯭ꯔꯣ ꯆꯠꯀꯗꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯃꯅꯤꯆꯥꯟ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯇꯣꯛꯄ ꯇꯥꯔꯦꯗꯅ ꯉꯁꯥꯏꯁꯨ ꯑꯩꯅ ꯆꯦꯛꯀꯣꯟꯒꯤ ꯃꯄꯨ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅꯁꯨ ꯍꯣꯏ ꯌꯥꯏꯕꯨꯗꯤ ꯍꯥꯏꯔꯛꯏ ꯈꯪꯗꯦꯗ ꯇꯥꯃꯣ ꯄꯥꯕꯨꯡ ꯃꯅꯤꯆꯥꯟ ꯂꯥꯛꯂꯒ ꯀꯔꯤꯕꯨ ꯍꯥꯏꯒꯗꯣꯏꯅꯣ ꯍꯦꯔꯥ ꯑꯗꯨ ꯍꯥꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯗꯨꯏ ꯁꯔꯨꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯁꯤ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦꯁꯦ ꯁꯨꯝꯗꯧꯕꯅꯤ ꯏꯪꯈ꯭ꯔꯕ ꯋꯥꯛꯆꯤꯡꯒꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯃꯁꯤꯗ ꯅꯨꯄꯥ ꯑꯇꯟꯕ ꯑꯃ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟꯁꯤꯗ ꯉꯥꯔꯒ ꯃꯩꯐꯨ ꯁꯨꯝ ꯇꯤꯛꯄ ꯖꯥꯠꯅꯤꯗ ꯃꯁꯥꯗꯨꯁꯨ ꯑꯆꯧꯕ ꯐꯩꯖꯨꯞ ꯑꯃ ꯏꯟꯖꯤꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯎꯏꯔꯛꯑꯦꯅꯦ ꯃꯗꯒꯤ ꯃꯥꯁꯤ ꯇꯨꯝꯊꯈ꯭ꯔꯦ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯥꯅ ꯍꯧꯒꯠꯂꯝꯂꯤꯕ ꯃꯩꯐꯨꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯩ ꯃꯇꯦꯛ ꯊꯦꯛꯂꯒ ꯌꯨꯡꯖꯤꯜꯂꯒ ꯊꯥꯕꯤꯗꯨ ꯑꯗꯨꯃꯥꯏꯅ ꯊꯥꯕ ꯖꯥꯠꯅꯤ ꯑꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯔꯨꯛꯇꯨ ꯆꯥꯛꯄ ꯂꯣꯏꯔꯛꯄꯗ ꯃꯊꯛꯀ ꯂꯩꯔꯤꯕ ꯁꯔꯨꯛꯇꯨꯅ ꯋꯦꯠ ꯍꯦꯟꯕꯗꯒꯤ ꯃꯈꯥꯗ ꯇꯦꯛꯂꯒ ꯄꯨꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯑꯦꯗꯅ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯇꯥꯔꯛꯏꯕ ꯃꯇꯦꯛ ꯁꯤꯡꯇꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯎꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯐꯩꯖꯨꯞ ꯃꯊꯛ ꯑꯗꯨꯗ ꯊꯛ ꯍꯦꯛ ꯇꯥꯁꯤꯜꯂꯦꯅꯦ ꯃꯗꯒꯤ ꯃꯩꯈꯨ ꯋꯪ ꯍꯧꯔꯛꯑꯦ ꯈꯔ ꯆꯥꯛꯄ ꯍꯧꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯐꯥꯛꯂꯤ ꯄꯥꯡꯉꯛꯑꯒ ꯀꯃꯥꯏ ꯍꯥꯏꯔꯛꯀꯦꯕꯨ ꯑꯣ ꯍꯦ ꯁꯣꯔ ꯃꯪ ꯑꯣꯏꯕꯤꯔꯝꯃꯨꯀꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯝꯈꯤꯑꯩꯅꯦ ꯑꯁꯨꯝꯅ ꯄ꯭ꯔꯦꯝꯖꯤꯠꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯁꯟꯙ꯭ꯌꯥ ꯑꯗꯨ ꯅꯣꯛꯆꯔꯤ ꯃꯃꯥ ꯁꯟꯙ꯭ꯌꯥꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯣꯛꯏ ꯁꯟꯙ꯭ꯌꯥ ꯃꯆꯥ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯇꯧ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯗꯪ ꯂꯥꯎꯅ ꯍꯧꯅ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯃꯟꯈꯤꯕꯅ ꯅꯨꯡꯁꯤꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯃꯥ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯤꯛꯂꯤꯕꯤ ꯅꯨꯡꯁꯤꯊꯣꯏꯗ ꯅꯠꯇꯦ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯁꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯥꯅ ꯉꯥ ꯁꯦꯝꯂꯝꯕꯒꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯅꯤꯡ ꯃꯌꯥ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯂꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯀꯩꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦꯗ ꯃꯈꯥ ꯊꯪꯕꯒꯤ ꯍꯧꯗꯣꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯑꯩꯅ ꯊꯣꯔꯛꯄꯗ ꯀꯟꯅ ꯆꯦꯟꯈꯤ ꯉꯥ ꯃꯅꯝ ꯇꯥꯕꯁꯤꯗ ꯂꯥꯛꯂꯤꯕ ꯖꯥꯠꯅꯤ ꯃꯥꯗꯣ ꯁꯟꯙ꯭ꯌꯥꯅ ꯄꯥꯈꯠꯂꯤꯕꯗꯨ ꯄꯥꯈꯠꯇꯅꯕ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯥꯏꯖꯤꯜꯂꯤꯕꯗꯨ ꯁꯟꯙ꯭ꯌꯥꯗꯤ ꯊꯥꯖꯗꯨꯅ ꯑꯣ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣꯅ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯄ꯭ꯔꯦꯝꯖꯤꯠꯇꯨ ꯉꯥ ꯁꯦꯝꯕꯗꯨ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ
ꯏꯃꯣꯏꯅꯨ ꯏꯕꯦꯟꯒꯤ ꯁꯔꯨꯛ ꯀꯠꯄ ꯂꯣꯏꯔꯒ ꯃꯈꯣꯏꯁꯨ ꯆꯥꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯟꯅ ꯆꯦꯜꯂꯛꯑꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯅ ꯍꯣꯟꯅ ꯐꯝꯊꯕꯒꯨꯝ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕ ꯑꯗꯨ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯨꯏꯟꯍꯦ ꯍꯥꯏꯗꯨꯅ ꯍꯨꯏ ꯇꯥꯟꯕ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯛꯑꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯍꯨꯏꯅꯤꯗ, ꯃꯣꯏ ꯁꯪꯒꯨ ꯑꯃ ꯂꯥꯛꯏ, ꯏꯃꯣꯏꯅꯨꯒꯤ ꯀꯣꯏꯔꯨꯕ ꯖꯥꯠꯅꯤ ꯃꯣꯏꯁꯨ꯫ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯁꯤꯟꯅꯗꯨꯅ ꯁꯟꯙ꯭ꯌꯥꯅ ꯄꯥꯈꯠꯂꯤꯕ ꯑꯗꯨ ꯄꯥꯈꯠꯍꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯂꯤꯕ ꯎꯔꯤꯕ ꯄ꯭ꯔꯦꯝꯖꯤꯠ ꯅꯣꯡꯉꯥꯜꯍꯟꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯅꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯖꯤꯠꯇꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ꯫ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯌꯨꯝꯒꯤ ꯀꯥ ꯑꯃꯗ ꯃꯤ ꯑꯃꯅ ꯋꯥꯏ ꯁꯤꯠꯄꯒꯤ ꯈꯣꯟꯖꯦꯜꯗ ꯁꯣꯔꯣꯠ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯝꯖꯤꯠ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯥꯅ ꯇꯥꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯆꯪꯉꯤ꯫ ꯑꯁꯨꯝꯅ ꯆꯪꯉꯛꯄꯗ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯃꯃꯥꯏ ꯐꯛꯂꯥꯡ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯇꯞꯅ "ꯀꯅꯥꯅꯣ? ꯀꯅꯥꯅꯣꯃꯤ? ꯀꯩꯗꯧꯔꯤꯅꯣ ꯃꯤꯗꯨꯗ?" ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯁꯟꯙ꯭ꯌꯥꯅ "ꯇꯥꯃꯣ ꯀꯥꯏꯗ ꯂꯩꯒꯦ?" ꯑꯁꯨꯝꯅ ꯀꯟꯅ ꯀꯧꯔꯛꯄꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯃꯥꯏ ꯑꯗꯨ ꯇꯨꯡꯒ ꯂꯩꯊꯣꯛꯏ, ꯑꯗꯨꯒ "ꯍꯥꯏ, ꯑꯩ ꯁꯤꯗ ꯂꯩꯅꯦ, ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯃꯥꯅ ꯎꯈꯤꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯒ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯁꯟꯙ꯭ꯌꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯦꯝꯖꯤꯠ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯤꯞꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯟꯗꯛꯇꯤ ꯁꯨꯍꯧ ꯍꯧꯒꯠꯂꯔꯣꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯄ 9 ꯇꯥꯔꯛꯄꯗ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯗꯨ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟ ꯂꯥꯛꯄ ꯎꯕꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯔꯥꯎ ꯆꯦꯟꯁꯤꯟꯗꯨꯅ ꯑꯣꯛꯂꯝꯃꯤ꯫ "ꯄꯥꯕꯨꯡ ꯌꯧꯕꯤꯔꯛꯑꯦꯗꯅ, ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯅꯨꯡꯁꯥ ꯊꯤꯔꯨꯔꯕꯅꯤ, ꯌꯨꯝ ꯈꯪꯒꯗꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥꯗꯅ ꯂꯧꯕ ꯆꯠꯀꯦ ꯇꯧꯔꯝꯕꯅꯤ ꯄꯥꯕꯨꯡ." "ꯍꯦꯔꯥ, ꯀꯔꯤꯒꯤ ꯌꯨꯝ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯣꯅꯦ? ꯅꯄꯥꯕꯨꯡ ꯂꯩꯇꯕꯒꯤ ꯁꯣꯁꯇꯤ ꯁꯣꯔꯥꯠ ꯐꯤꯔꯣꯏ ꯂꯣꯏꯅ ꯂꯥꯛꯏꯗꯨꯗꯤ, ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯉꯤꯗ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯅ "ꯏꯁ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ "ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯔꯕꯒꯦ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯅ "ꯏꯕꯨꯡꯉꯣ, ꯌꯨꯝꯁꯤꯗꯤ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯅ ꯊꯥꯡꯒꯗꯧꯔꯤꯅꯦ, ꯌꯨꯝꯕꯤ ꯐꯨꯛꯄ ꯍꯧꯔꯦꯅꯦ." "ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ?" "ꯀꯔꯤꯒꯤ ꯉꯝꯗꯅꯤ? ꯍꯧꯖꯤꯛꯇꯤ ꯅꯄꯥꯕꯨꯡ ꯑꯩ ꯂꯥꯛꯂꯦꯗꯅ, ꯏꯆꯥꯕꯨ ꯋꯥꯍꯟꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯄꯥꯅ ꯋꯥꯔꯛꯀꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯡꯁꯤꯊꯣꯏꯗꯨ ꯃꯣꯔꯥ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯃꯅꯤꯆꯥꯟꯅ "ꯍꯩꯃꯥ, ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ." "ꯄꯥꯕꯨꯡ, ꯅꯁꯨ ꯅꯨꯄꯤꯅꯦ ꯄꯥꯕꯨꯡ." "ꯍꯩꯃꯥ, ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯄꯤꯒ ꯊꯤꯔꯕꯣꯏꯔꯦ?" "ꯍꯣꯏ ꯄꯥꯕꯨꯡ, ꯉꯔꯥꯡ ꯄꯥꯕꯨꯡꯗ ꯍꯥꯏꯐꯦꯠ ꯄꯟꯖꯔꯝꯕꯗꯨꯗꯤ." "ꯉꯔꯥꯡ ꯄꯜꯂꯝꯂꯕ꯭ꯔꯥ? ꯑꯗꯣ ꯅꯪꯕꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯄꯥꯎꯒ ꯑꯃꯠꯇ ꯄꯤꯔꯛꯇꯦ, ꯑꯗꯨꯕꯨ ꯐꯔꯤꯕ꯭ꯔꯣ ꯍꯥꯏꯕ?" "ꯄꯥꯕꯨꯡ, ꯑꯩꯒꯤꯁꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅ ꯑꯩꯁꯤ ꯀꯌా ꯄꯥꯝꯗꯦ, ꯑꯗ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯨꯒꯃꯣꯗꯅ ꯀꯩꯅꯥ ꯀꯠꯂꯒ ꯂꯣꯏꯁꯤꯟꯈ꯭ꯔꯕ." "ꯐꯔꯦ. ꯀꯩꯅꯥꯕꯨ ꯀꯠꯀꯦꯔꯥ, ꯂꯨꯍꯣꯡꯕꯨ ꯂꯨꯍꯣꯡꯒꯦꯔꯥ, ꯃꯔꯨ ꯑꯣꯏꯕꯗꯤ ꯅꯨꯡꯁꯤꯅ ꯍꯤꯡꯕꯗꯨꯅꯤꯅꯦ꯫ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯅ ꯂꯨꯍꯣꯡꯈꯤꯕ ꯀꯌꯥ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯃꯣꯠ ꯃꯥꯟꯅꯔꯛꯇꯗꯅ ꯈꯥꯏꯅꯔꯤꯕꯅꯤ." "ꯐꯔꯦ. ꯑꯗꯣ ꯅꯨꯃꯤꯠ ꯂꯩꯁꯤꯟꯗ꯭ꯔꯤꯉꯩ ꯂꯥꯏ ꯈꯔ ꯈꯣꯏꯔꯝꯁꯤꯅꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯑꯌꯥꯝꯕ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯙꯨꯞ ꯀꯦꯟꯗꯜ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯂꯣꯏꯔꯛꯄꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯃꯄꯥꯗ
ꯍꯨꯏꯅ ꯈꯣꯠꯂꯝꯃꯤ ꯍꯥꯏꯅꯁꯨ ꯇꯝꯃꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯃꯅꯤꯁꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯇꯧꯈꯥꯏꯔꯒ ꯌꯦꯡꯕꯗꯗꯤ ꯐꯠꯇꯕ ꯄꯣꯠ ꯀꯌꯥ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯌꯥꯎꯔꯝꯈꯤ ꯐꯤ ꯑꯗꯨꯗ ꯌꯣꯝꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯥꯒꯤ ꯃꯃꯤꯠ ꯑꯃ ꯌꯥꯎꯔꯤ ꯃꯗꯨ ꯑꯃꯥꯏꯕ ꯃꯅꯤꯁꯥꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯊꯨꯒꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯊꯨꯒꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ ꯑꯗꯨ ꯆꯩꯅꯥ ꯐꯪꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯃꯥꯅ ꯍꯩꯖꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯄꯣꯠꯁꯦꯝ ꯑꯗꯨ ꯃꯤꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯗꯤ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯤꯆꯥꯟꯒꯤ ꯌꯨꯝꯗ ꯃꯅꯤꯆꯥꯟꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯅ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯂꯛꯏ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯨ ꯆꯩꯅꯥ ꯐꯪꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯅ ꯄ꯭ꯔꯦꯝꯖꯤꯠ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯂꯩꯋꯥ ꯁꯣꯟꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤꯗꯤ ꯃꯁꯤꯅ ꯌꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏꯗ ꯇꯧꯒꯗꯕꯨ ꯍꯌꯦꯡꯁꯦ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯗꯧꯕ ꯋꯥꯠꯂꯤ ꯃꯁꯤ ꯈꯣꯏꯔꯝꯕꯗꯒꯤꯗꯤ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯗꯨ ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯔꯛꯄꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯆꯥꯛ ꯆꯥꯈꯤꯅꯕ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯅ ꯃꯥꯒꯤ ꯌꯨꯝꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠꯅ ꯈꯥꯝꯕ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯊꯦꯝꯂꯒ ꯃꯅꯤꯆꯥꯟ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ ꯑꯗꯨ ꯃꯅꯤꯆꯥꯟꯒꯤ ꯃꯥꯡꯒꯣꯜꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯆꯥꯟꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯧꯁꯤꯡꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯅ ꯂꯥꯛꯄ ꯎꯕꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯅ ꯍꯥꯏ ꯀꯅꯥꯅꯣ ꯑꯃ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯣꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯏꯁꯤꯡ ꯈꯔ ꯄꯣꯔꯛꯇꯨꯅ ꯄꯤꯔꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗ ꯄꯤꯊꯛꯏ ꯑꯁꯨꯝꯅ ꯄꯤꯊꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯨ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟꯅ ꯍꯥꯏ ꯑꯃꯨꯁꯅꯥ ꯅꯪꯉꯣꯟꯗ ꯁꯤꯒꯤ ꯂꯥꯏꯔꯣꯟ ꯑꯁꯤ ꯀꯅꯥꯅ ꯇꯝꯃꯤ ꯑꯩꯗꯤ ꯃꯁꯤ ꯇꯝꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯣꯖꯥ ꯑꯩꯅ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃꯗꯒꯤ ꯇꯝꯈꯤꯕꯅꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯁꯦ ꯑꯩꯉꯣꯟꯗ ꯈꯟꯅ ꯍꯧꯔꯛꯄ ꯃꯤꯉꯣꯟꯗ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯑꯗ ꯀꯩꯗꯧꯔꯕ ꯑꯗ ꯀꯩꯗꯧꯔꯒꯦ ꯃꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯀꯣꯏꯁꯦꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯌꯨ ꯂꯨꯄꯥ ꯂꯥꯛ 1 ꯄꯤꯒꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯚꯥꯞꯃꯦꯟ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ ꯑꯣꯖꯥ ꯃꯥꯗꯤ ꯀꯔꯤꯒꯤ ꯈꯣꯡꯒꯣꯜꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡꯗꯨ ꯍꯥꯠꯅꯤꯡꯉꯤꯕ ꯃꯥꯅ ꯍꯥꯏꯕꯗ ꯈꯣꯡꯒꯣꯜꯅ ꯃꯥꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯡꯐꯩ ꯆꯠꯂꯤ ꯍꯥꯏ ꯑꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯆꯗꯨꯅ ꯃꯈꯣꯏ ꯁꯦꯟ ꯌꯥꯝꯅ ꯐꯪꯈꯤ ꯑꯗꯨꯕꯨ ꯁꯦꯟ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯌꯦꯟꯅꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯈꯣꯡꯒꯣꯜꯅ ꯀꯣꯏꯁꯦꯟꯒꯤ ꯁꯦꯟ ꯃꯌꯥꯝ ꯑꯗꯨ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯍꯨꯈꯤꯕꯅꯤ ꯍꯥꯏ ꯃꯗꯨꯒꯤ ꯁꯦꯟꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯁꯤ ꯂꯩꯈꯤꯕꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯍꯤꯡꯈꯣꯜ ꯑꯁꯤ ꯃꯥꯒꯤꯅꯤ ꯑꯗꯨꯅ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯥꯅ ꯈꯣꯡꯒꯣꯜꯒꯤ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯗꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯧꯔꯒ ꯏꯔꯥꯛꯅꯗꯨꯅ ꯍꯥꯠꯂꯨꯅ ꯂꯨꯄꯥ ꯂꯥꯛ 1 ꯄꯤꯒꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯌꯥꯊꯣꯛꯎꯔꯦ ꯑꯣꯖꯥ ꯃꯥꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ ꯃꯥꯒꯤ ꯁꯦꯟꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯔꯒ ꯀꯔꯤꯒꯤ ꯈꯣꯡꯒꯣꯜꯗ ꯇꯥꯏꯅꯔꯤꯕ ꯈꯣꯡꯒꯣꯜꯅ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗꯤ ꯃꯥꯒꯤ ꯍꯨꯃꯥꯡ ꯃꯅ ꯂꯩꯖꯕꯅꯤꯅꯦ ꯐꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯃꯛ ꯀꯣꯏꯁꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯗꯨ ꯁꯤꯡꯗꯣꯛꯅꯔꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯁꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯀꯣꯏꯁꯦꯟꯅ ꯃꯅꯤꯆꯥꯟ ꯎꯕꯗ ꯏꯇꯥꯎ ꯎꯗꯕ ꯀꯨꯏꯔꯦꯗ ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯔꯥꯝ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯋꯥꯐꯝ ꯑꯗꯨ ꯀꯥꯡꯊꯣꯔꯛꯏ ꯃꯗꯨꯗ ꯀꯣꯏꯁꯦꯟꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯅ ꯁꯦꯟꯗꯨ ꯂꯧꯏ ꯍꯥꯏꯔꯤꯕꯅꯣ ꯏꯇꯥꯎ ꯑꯩ ꯍꯥꯏꯒꯦ
ꯅꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨ ꯃꯌꯥꯝ ꯌꯦꯟꯅꯈꯤ꯫ ꯌꯦꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎꯒ ꯅꯅꯥꯎꯄꯥꯒꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎꯒꯤ ꯈꯨꯗꯩ ꯑꯃ ꯈꯣꯡꯒꯣꯜꯗ ꯍꯦꯟꯖꯤꯜꯂꯝꯕꯗꯒꯤ ꯏꯕꯥꯅꯤ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜꯒꯤ ꯃꯆꯤ ꯑꯃꯗ ꯂꯩꯔꯤ꯫ ꯈꯣꯡꯒꯣꯜꯅ ꯆꯪꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉꯒ ꯆꯦꯟꯊꯣꯔꯛꯄꯗ ꯑꯩꯅ ꯈꯥꯝꯈꯤ꯫ ꯑꯗ ꯃꯥꯅ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ, ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯋꯥꯅꯤꯅꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯅ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯀꯅꯨ, ꯍꯥꯏꯗꯣꯛꯑꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯂꯤꯕꯗꯨ ꯅꯪꯒꯤ ꯁꯦꯟꯗꯨ ꯃꯥꯅ ꯍꯨꯕꯅꯤꯅꯦ ꯏꯇꯥꯎ, ꯈꯣꯡꯒꯣꯜꯅ ꯅꯠꯇꯦꯅꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯣꯏꯁꯦꯟ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯁꯦꯟ ꯖꯣꯝ ꯖꯣꯝ ꯇꯧꯈꯤꯕ ꯑꯃꯗꯤ ꯁꯟꯕꯤ ꯑꯅꯤ ꯊꯪꯅ ꯂꯩꯁꯤꯟꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯆꯤꯡꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯆꯤꯡꯕꯝ ꯋꯥꯐꯪꯅꯒꯗꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀꯣꯏꯁꯦꯜꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯅꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯦꯝꯖꯤꯠ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯃꯥꯡꯉꯅꯕ ꯇꯧꯕꯗꯨ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯥꯏꯕ ꯃꯅꯤꯆꯥꯟ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅꯕ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯃꯍꯧꯁꯥꯒꯨꯝ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏꯒ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯇꯨ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠꯅꯤ꯫ ꯖꯦꯀꯤ, ꯔꯥꯖ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯅꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯏꯄꯨ ꯁꯨꯕꯥꯁ ꯍꯣꯏꯒꯤ ꯃꯍꯥꯗꯦꯕ ꯈꯣꯏꯔꯨꯝꯒꯅꯤ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯖꯦꯀꯤꯅ, ꯃꯇꯥꯎ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯑꯣꯏꯅꯝꯗꯦꯍꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯅꯤ, ꯄꯣꯠ ꯄꯥꯏꯒꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏ꯫ ꯑꯗꯨꯏ ꯁꯔꯨꯛ ꯃꯥꯃ ꯅꯟꯗꯨ ꯍꯣꯏꯒꯤꯗꯒꯤ ꯈꯔ ꯂꯧꯍꯧꯕꯅ ꯐꯅꯤꯗ꯫ ꯑꯁꯨꯝꯅ ꯖꯦꯀꯤꯅ ꯍꯥꯏꯔꯛꯄꯗ ꯊꯦꯝꯕꯨꯡꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯒꯤꯗꯤ ꯒꯟꯖꯥꯗꯣ ꯊꯛꯑꯁꯨ ꯌꯥꯏ꯫ ꯏꯄꯨ ꯁꯨꯕꯥꯁ ꯍꯣꯏꯒꯤ ꯃꯁꯨ ꯅꯨꯄꯤ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯀꯥꯕꯤꯗꯣ ꯃꯥ ꯎꯔꯗꯤ ꯌꯥꯔꯦ꯫ ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯅ, ꯃꯇꯥꯎ ꯊꯦꯝꯕꯨꯡ, ꯅꯪꯕꯨ ꯅꯨꯄꯤꯗ ꯉꯥꯎꯕꯁꯤ ꯉꯥꯎꯏꯍꯦ꯫ ꯑꯎꯕ ꯈꯨꯗꯤꯡꯃꯛ ꯍꯦꯛ ꯍꯥꯏꯔꯗꯅ꯫ ꯍꯥꯏꯔꯤꯗꯤ ꯀꯩꯅꯣ, ꯅꯣꯏꯒꯤꯗꯤ ꯁꯤꯔꯀꯥꯟꯗ ꯀꯞꯄꯤꯅꯕ ꯑꯃꯃꯝ ꯂꯩꯔꯕꯅꯤꯅ ꯂꯦꯝꯊꯣꯛꯑꯁꯨ ꯌꯥꯏ꯫ ꯑꯩꯒꯤꯗꯤ ꯀꯞꯄꯤꯅꯕꯗꯤ ꯂꯥꯏꯔꯗꯅ ꯀꯂꯛꯄꯤꯅꯕ ꯐꯥꯎꯕ ꯍꯦꯛ ꯂꯩꯇꯦ꯫ ꯑꯗꯨ ꯃꯤꯅ ꯁꯦꯝꯕꯤꯒꯤꯗꯤ ꯅꯪ ꯌꯥꯕ꯭ꯔꯣ? ꯍꯣ ꯄꯥꯝꯗꯤꯌꯦ, ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯀꯣꯏꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯥꯏꯅꯒꯜꯂꯤꯌꯦ꯫ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯕ? ꯖꯤꯀꯤꯅ ꯍꯥꯏꯅꯤꯅꯦ꯫ ꯍꯥꯏ ꯑꯩ ꯍꯥꯏꯒꯦꯀꯣ, ꯅꯣꯏ ꯉꯝꯅꯕ ꯑꯗꯨꯝ ꯍꯥꯏꯅꯧ, ꯑꯩ ꯄꯛꯁꯟꯕꯤꯔꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯏꯄꯨ ꯁꯨꯕꯥꯁ ꯍꯣꯏꯒꯤ
ꯀꯔꯤ ꯋꯥꯠꯂꯒꯦ ꯀꯀꯥ ꯁꯤꯗꯤ ꯀꯀꯥ ꯅꯠꯇꯦꯅꯦ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯁꯤꯗ ꯂꯥꯛꯏꯕ ꯁꯨꯝ ꯅꯣꯏ ꯏꯄꯨꯗꯤ ꯃꯄꯥꯟꯗ ꯂꯩꯔꯝꯒꯅꯤꯌꯦ ꯐꯣꯂꯥ ꯆꯥꯕ ꯂꯥꯛꯏꯔꯣ ꯑꯧ ꯂꯥꯛꯏꯅꯦ ꯑꯗꯣ ꯅꯣꯏ ꯏꯄꯨꯒꯤ ꯉꯁꯤꯒꯤ ꯀꯥꯡꯃꯩꯗꯨꯕꯨ ꯀꯗꯥꯏꯗ ꯊꯝꯒꯦ ꯈꯔ ꯄꯤꯔꯛꯎꯗꯅ ꯏꯃꯥꯟꯅꯕ ꯈꯔ ꯉꯥꯏꯍꯧꯔꯤꯌꯦ ꯃꯣꯏꯒ ꯈꯨꯔꯨꯒꯦ ꯇꯧꯕꯅꯦ ꯀꯩꯅꯣ ꯀꯥꯡꯃꯩ ꯍꯥꯏꯁꯤꯕꯣ ꯑꯁ ꯅꯪꯁꯤꯗꯤ ꯁꯤꯕꯔꯥꯇꯤꯅꯤ ꯈꯪꯗ꯭ꯔꯣ ꯁꯨꯃꯥꯡꯗ ꯀꯩꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯥꯡꯃꯩ ꯈꯨꯔꯨꯁꯤꯗꯤ ꯈꯪꯆꯤꯟꯅꯗꯕꯒ ꯁꯥꯗꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯏꯄꯨꯗ ꯍꯪꯉꯣ ꯑꯁ ꯇꯜꯂꯦꯕ ꯅꯪ ꯀꯣꯛ ꯄꯨꯊꯣꯔꯛꯑꯣ ꯅꯣꯏ ꯏꯄꯨꯒꯤ ꯀꯥꯗ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯄꯨꯕꯨꯗꯤ ꯄꯨꯊꯣꯔꯛꯀꯦ ꯑꯗꯣ ꯅꯤꯁꯥ ꯆꯥꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯍꯦꯔꯥ ꯁꯤꯗꯤ ꯆꯥꯕ ꯅꯠꯇꯦꯗ ꯆꯤꯡꯗꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯁꯤꯜꯀꯤꯅ ꯃꯌꯨꯝ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯊꯦꯝꯕꯨꯡꯗ ꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯗꯨ ꯁꯤꯜꯀꯤꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯂꯒ ꯅꯣꯛꯇꯨꯅ ꯊꯣꯔꯛꯂꯦ ꯁꯤꯜꯀꯤꯁꯨ ꯅꯣꯛꯃꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯦꯝꯕꯨꯡꯗꯨ ꯖꯦꯀꯤ ꯑꯃꯗꯤ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯏ ꯑꯁ ꯆꯣꯞꯄꯤꯍꯦ ꯀꯩꯗꯧꯔꯒꯦ ꯃꯇꯥꯎ ꯏꯄꯨꯅ ꯆꯩꯔꯛꯏꯔꯣ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯑꯩꯅ ꯃꯅꯤꯡꯊꯣꯡꯗ ꯏꯄꯨ ꯁꯨꯕꯥꯁꯇꯣ ꯀꯧꯔꯨꯕꯅꯤ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯤ ꯁꯤꯜꯀꯤꯗꯨ ꯑꯣꯏꯅ ꯊꯣꯔꯛꯏꯕꯅꯦꯃꯤ ꯃꯥꯅ ꯄꯤꯔꯛꯏꯔꯣꯁꯦ ꯄꯤꯕꯨꯗꯤ ꯄꯤꯔꯛꯑꯦ ꯑꯗ ꯏꯀꯥꯏꯕꯒꯤ ꯋꯥꯅꯤ ꯏꯀꯥꯏꯅ ꯍꯧꯗꯣꯡ ꯅꯪꯅ ꯀꯗꯥꯏ ꯄꯣꯠꯇꯨꯗꯤ ꯁꯤꯅ ꯊꯣꯛꯄ ꯄꯥꯛꯅꯕ ꯍꯣꯠꯅꯔꯁꯤ ꯑꯁ ꯁꯤꯒꯤ ꯅꯞꯊꯤꯃꯨꯛꯁꯤꯗꯤ ꯀꯩꯗꯧꯅꯗꯣꯏꯕ ꯀꯪꯀꯔꯁꯨ ꯌꯥꯎꯗꯦ ꯀꯃꯥꯏ ꯆꯤꯡꯗꯣꯏꯅꯣꯕ ꯑꯁ ꯃꯇꯥꯎꯖꯦꯀꯤ ꯃꯥꯃꯅꯟꯗꯨ ꯍꯣꯏꯗꯒꯤ ꯈꯔ ꯂꯧꯔꯁꯤ ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯀꯪꯀꯔꯗꯨꯁꯨ ꯑꯩ ꯂꯧꯔꯒꯦꯕ ꯑꯁ ꯊꯦꯝꯕꯨꯡ ꯑꯗꯨ ꯅꯪꯕꯨ ꯀꯪꯀꯔꯗꯨꯗꯤ ꯑꯝꯇꯪ ꯄꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯕ ꯅꯪꯕꯨ ꯃꯇꯥꯎ ꯔꯥꯖ ꯌꯥꯔ ꯇꯧꯔꯤꯅꯦ ꯅꯪ ꯈꯪꯄꯣꯠꯇꯦ ꯈꯔ ꯄꯨꯔꯛꯏꯗꯨ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯁ ꯌꯥꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯦ ꯊꯦꯡꯈꯤꯅꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯏꯄꯨ ꯁꯨꯕꯥꯁ ꯍꯣꯏꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯃꯣꯅꯟꯗꯣ ꯍꯣꯏꯗꯒꯤ ꯒꯟꯖꯥ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯀꯪꯀꯔꯁꯨ ꯂꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯦꯛ ꯄꯨꯟꯕ ꯂꯧꯕꯨꯛꯀꯤ ꯃꯆꯤ ꯑꯃꯗ ꯍꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯒꯟꯖꯥ ꯊꯛꯂꯤ ꯃꯐꯝ ꯑꯗꯨ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯃꯔꯝꯅ ꯃꯔꯨꯝ ꯃꯌꯥ ꯃꯔꯥꯡ ꯌꯥꯝꯅ ꯀꯥꯏ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯒꯟꯖꯥ ꯊꯛꯄ ꯃꯤ ꯀꯌꯥ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯂꯥꯛꯏ ꯅꯨꯃꯤꯠꯇꯨꯁꯨ ꯃꯤꯑꯣꯏ ꯀꯌా ꯃꯁꯤꯗ ꯐꯝꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ ꯑꯁꯨꯝꯅ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄꯗꯒꯤ ꯃꯥꯒꯤ ꯌꯨꯝ ꯃꯥꯏꯀꯩꯗ ꯍꯥꯏꯗꯣꯛꯅꯈ꯭ꯔꯦ ꯊꯦꯝꯕꯨꯡꯁꯨ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯗꯥ ꯊꯦꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯗꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯗꯥ ꯊꯦꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯅ ꯍꯥꯎꯅꯦ ꯀꯅꯥꯅꯣꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯇꯨꯡꯗ ꯑꯃꯨꯛ ꯁꯠ ꯑꯣꯟꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡꯅ ꯁꯤꯁꯇꯔ ꯅꯪꯗꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯅꯪꯅ ꯀꯔꯝꯅ ꯈꯪꯉꯤꯕ ꯑꯁꯨꯝꯅ ꯍꯪꯕꯗ ꯅꯨꯄꯤ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯅ ꯁꯤꯁꯇꯔ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯀꯧꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯅ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯄꯣꯟꯇꯦꯗ ꯀꯥꯟꯅꯗꯕꯗ ꯌꯨꯝ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ ꯁꯤꯁꯇꯔ ꯅꯪꯕꯨ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯧꯔꯛꯑꯝꯕꯗꯨꯕꯣ ꯑꯁꯨꯝꯅ ꯍꯪꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅꯦ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯉꯛꯄꯗ ꯊꯦꯝꯕꯨꯡꯅ ꯈꯪꯗꯦꯗ ꯅꯁꯛꯁꯨ ꯃꯝꯕꯅꯤꯅ ꯎꯗꯦ ꯉꯁꯤ ꯈꯛ ꯊꯦꯡꯅꯔꯒ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯦꯝꯕꯨꯡ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯅ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯦ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯤ
ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯦꯝꯕꯨꯡꯗ ꯃꯥꯁꯨ ꯅꯪꯒꯤ ꯌꯨꯝꯗ ꯆꯪꯉꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯊꯦꯝꯕꯨꯡꯅ ꯌꯥꯔꯝꯗꯦ ꯅꯣꯡꯃ ꯆꯪꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯊꯦꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯆꯠꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯊꯣꯡ ꯍꯥꯡꯅꯕ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥꯅ ꯊꯣꯡ ꯍꯥꯡꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ ꯇꯁꯦꯡꯅ ꯉꯁꯥꯏꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯂꯩꯐꯝꯅꯆꯤꯡꯕ ꯍꯪꯍꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯥꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯦꯝꯕꯨꯡꯗꯤ ꯒꯟꯖꯥ ꯈꯔ ꯉꯥꯎꯕꯅꯤꯅ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯇꯥꯈꯤꯕꯅꯤ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗ ꯃꯍꯥꯛ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯥꯔꯔꯣꯏ ꯏꯃꯥ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯦꯝꯕꯨꯡꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯒ ꯗꯥ ꯊꯦꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯊꯦꯝꯕꯨꯡꯗꯨ ꯃꯃꯤꯠꯇꯤ ꯄꯥꯡꯗꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯁꯨꯝꯅ ꯍꯪꯉꯨꯕꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯧꯔꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯖꯦꯀꯤ ꯔꯥꯖ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯉꯔꯥꯡ ꯃꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ ꯈꯪꯗꯦ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯗꯁꯨ ꯊꯦꯝꯕꯨꯡꯅ ꯑꯩ ꯑꯃꯠꯇ ꯍꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯦꯀꯤ ꯑꯃꯗꯤ ꯔꯥꯖꯅ ꯒꯟꯖꯥ ꯉꯥꯎꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯅ ꯃꯗꯨ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯨꯝꯗ ꯍꯟꯅꯔꯛꯏ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯦꯝꯕꯨꯡꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯈꯔ ꯊꯥꯞꯅ ꯆꯠꯈꯤꯕ ꯑꯗꯨ ꯊꯦꯝꯕꯨꯡꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡꯅ ꯇꯨ ꯃꯇꯥꯎ ꯑꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯥꯗ ꯆꯠꯂꯦ ꯇꯨ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯅ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯆꯠꯄ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯌꯨꯝ ꯁꯥꯕ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯟ ꯈꯔꯗꯤ ꯁꯥꯏꯀꯜ ꯊꯧꯈꯤꯕ ꯎꯏ ꯃꯗꯨꯗ ꯖꯦꯀꯤꯅ ꯊꯦꯝꯕꯨꯡ ꯀꯔꯤꯅꯣ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯆꯠꯇꯦꯗ ꯍꯟꯅꯨꯕ ꯉꯥꯛꯇꯅꯤꯅꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯁ ꯃꯇꯥꯎ ꯖꯦꯀꯤ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗꯒꯤ ꯎꯗꯣꯏꯅꯣ ꯑꯁꯤꯒꯤ ꯂꯧꯕꯨꯛꯀꯤ ꯂꯩꯔꯛꯁꯤꯗ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯁ ꯀꯥꯟꯅꯗꯕꯗ ꯊꯦꯝꯕꯨꯡ ꯏꯕꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯖꯦꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯔꯥꯖꯅ ꯃꯇꯥꯎ ꯑꯅꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯨ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯤꯗꯅ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯅꯨꯃꯤꯠ ꯇꯥꯍꯧꯗꯅꯤ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯉꯁꯥꯏꯗꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯏꯁꯤꯕꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯈꯔ ꯊꯥꯗꯒꯗꯕ ꯑꯗꯨꯒꯤ ꯉꯥ ꯃꯆꯥ ꯈꯔ ꯀꯨꯟꯗꯣ ꯄꯣꯛꯄꯤꯗꯒꯤ ꯂꯧꯔꯨꯁꯦꯅ ꯇꯧꯕꯅꯤꯗ ꯍꯣꯏ ꯑꯗꯨ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯞꯄꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯇꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯍꯟꯅꯈ꯭ꯔꯦ ꯊꯦꯝꯕꯨꯡꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯆꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯂꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯤꯞꯂꯝꯕꯗꯒꯤ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯥꯒꯤ ꯃꯃꯪꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯃꯍꯥꯛꯅ ꯃꯐꯝ ꯈꯪꯗꯕ ꯂꯝ ꯑꯃꯗ ꯀꯣꯏꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯀꯣꯏꯕ ꯆꯠꯂꯤꯉꯩ ꯃꯃꯥꯟꯅꯕ ꯖꯦꯀꯤꯅ ꯔꯥꯖꯀꯤ ꯊꯕꯛꯇꯨ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯏ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯄꯗ ꯊꯦꯝꯕꯨꯡꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯖꯦꯀꯤꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯔꯥꯖꯀꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯔꯥꯖꯅ ꯍꯥꯏꯔꯤꯕ ꯉꯥ ꯃꯆꯥ ꯂꯧꯕ ꯆꯠꯄꯗꯨ ꯃꯈꯣꯏ ꯃꯤ ꯈꯔꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯉꯥ ꯃꯆꯥ ꯂꯧꯔꯒ ꯍꯜꯂꯛꯄ ꯑꯃꯗꯤ ꯉꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯊꯛꯄꯤ ꯆꯥꯕꯤ ꯈꯔ ꯇꯧꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯥꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯌꯨꯝꯗ ꯍꯟꯅꯔꯛꯏ ꯊꯦꯝꯕꯨꯡꯗꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛ ꯃꯇꯣꯝꯇ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯔꯦ ꯍꯟꯗꯛꯇꯤ ꯊꯦꯝꯕꯨꯡꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯅꯨꯔꯥꯙꯥ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯃꯛꯏ
nupi adugi maming tabada thembungdu karino ama phawbagum tawi masidagi thembungna makha tana karaidagi no haina hangi maduda nupi aduna mafam take salusi haina thembungda haireklami wafam adu tabada thembungsu hoi haiduna yaraduna nupi aduga punna nupi aduna puba maikai adomda asum pukhre asumna satna nupi aduna thembungda karigumba ama saw haina pirai maduda thembungna karino haina hangi nupi aduna nangna yamna pamjaba kher ahubaduni haina khumi madu tabada thembungna nangdi kamaina ai kher pami haibasidi khangina asumna hangbada nupi aduna khange ngaharmu aina adum pijaidudi karam kanduno haisibo aidi kawkhrene as kawgan khraponi hari utha kangchingbada dana kher chaninge haibadagi aina hauraga tifin da hapaga puraga pijaidudi as karaidagi wanuda mangbu mangakta nanga iga thingnabadi ngasi ngarang khakta ngairi aduga kang chingbaгаina nangi semi unaramgani ko asumna thembungna hairubada anurada du tumina mamai nonthatuna mapi sinthari madu ubada thembungna yarase kagi kapino adu nangna ai purai se phanayam di lape adu nuai yum haidubu karaino yogudaba kyam walige asumna hairakpada anuradana yang warabo warade ngahak phamki si haiduna phamlami asumna tawringai matamdadi phanayamna thengjinkhre asumna matam thengjilakpa aduda thembung hoigi mama mapa adu pakhatnaba haurai ngasai nungthindagi thokhaga haujik phawba halaktaba aduda leiba yaraduna thembungda phone torami adubu mahaki phone adu sumpai paikhatlamde masidagi mamanaba jeki amadi rasta phone tawduna hangki matam aduda makhoidi tumme thembungsu ngasaina mayumda hankrabani haina khumaki wafam adu tabada thembungi mama adu pakhatpe helakpadagi makhoi khara thiba sananaba haiduna thuknarakle jeki amadi rasu thembungna yumda halaktri haibaduda makhoisu thembung hoida lai matam aduda thembungi mapana jeki amadi rasta nakhoi pung kaya phawba pulli thembungna kari kari hairami haina hangki matam aduda jekina thembungi mapada thembungna ngarang nungdang nupi ama thingnai hairamba amadi ngasi makhoiga saminaringai tawrakiba mawong adu thembunggi mapada tamlami wafam adu tabada thembunggi mapana adudi thembungsi laimangna selba oiramgani khanduna amaiba ama tanaba hurai masigi matung amaiba yaiphabaga tanabada amaiba aduna kupna yenglaba matung mahak thawai amana sel haina hairakhi wafam adu tabada thembunggi imung manungna adudi hauji kari tawgani haina amaiba aduda hangi maduda amaiba aduna sallaga thiruba tabani aina hairakpa mafam aduda aikhoi punna thirusi nonganbana hankrabadi thembungdu angawba misak ama oikragani asumna amaiba aduna hairakpada mayamdu yamna pakhatnarami masidagi makhoi mayam amaiba aduga punna thembungbu thiba lakle nakan amadana anuradhana thembungbu koipu puduna chalami thembunggi mamitadi mahakna saliba du phajaba leikol kaya oina mamitta uri aduga lekhom leinang phatta haudi kaya su ahawba asapot uhei wahei oina uhanduna pijarami asumna nonganba ngairingai ikhang khanghautana amaiba amaga loinana thembunggi imung manung kayana thiba lakle haiba mahak khanglakle matam aduda anuradhana thembungda mafam adu thadoktuna satlasi haina hairi adubu thembungdi ngahaktang aduda khangwa wathakhiduna mahak satpangam khidrei masigi maramdi amaiba aduna leiwa kaya solakpana mahakpu satkidanaba phajinba hawrakhibani masidagi anuradadu upai leitraduna thembungbu thadok lamlaga satkhre asumna anuradhana satkiba aduda thembungna anuradhabu kanna kaukhi adubu anuradadi hanna jinglamdana adumak satkhre asumna thembungna anuradhabu kaubadu mahakpu thiba laiba miyam aduna taraduna magi manakta chensilai aduga kaidorage haina hangi masidagi thembungna anuradhana aibu thadok lamlaga satkhre haina jeki amadi rasta hairami maduda rasna pharabani ado silasila o haina thembungbu mayam sangduna thangduna mayumda porakle masigi matung amaiba aduna thembungda haidai ibungo nangna thenariba nupi anuradha hairiba nupi adudi
ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀ ꯅꯪꯒ ꯀꯩꯗꯧꯅꯨꯡꯗ ꯊꯦꯡꯅꯕ ꯌꯥꯔꯣꯏꯀꯣ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯕ ꯉꯝꯗꯅꯕ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯝꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯔ ꯈꯣꯏꯔꯝꯂꯝꯃꯤ ꯑꯗꯨꯒ ꯊꯦꯝꯕꯨꯡꯒꯤ ꯃꯈꯨꯠꯇꯁꯨ ꯂꯪꯍꯨꯝ ꯑꯃ ꯀꯤꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯖꯦꯀꯤ ꯑꯃꯗꯤ ꯔꯥꯖ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯅꯨꯔꯥꯙꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯃꯔꯨꯞ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯃꯔꯨꯞ ꯑꯅꯤꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯅꯤ ꯑꯁꯤꯕꯒ ꯑꯍꯤꯡꯕꯒ ꯅꯨꯡꯁꯤꯅꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯈꯜꯂꯨꯔꯅꯨ ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯔꯨꯞ ꯑꯅꯤꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯔꯨꯞ ꯑꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯎꯅꯗꯣꯏꯅꯣ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯀꯣꯏꯆꯠ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ ꯍꯟꯗꯛ ꯎꯅꯕꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯒꯗꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯌꯥꯎꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯆꯦꯟꯕ ꯉꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯖꯦꯀꯤꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯁꯤꯕ ꯊꯋꯥꯏꯁꯤ ꯌꯥꯝꯅ ꯀꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯤꯕ ꯊꯋꯥꯏꯁꯤꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅꯦ ꯔꯥꯖ ꯏꯕꯥꯅꯤꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯇꯜꯂꯤꯍꯦ ꯊꯦꯝꯕꯨꯡꯒꯤ ꯃꯃꯤꯠꯇ ꯐꯖꯅ ꯎꯔꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇꯅ ꯀꯔꯤ ꯑꯣꯏꯅ ꯎꯔꯗꯤ ꯃꯨꯁꯂꯥ ꯇꯥꯅꯤꯀꯣ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯃꯨꯁꯂꯥ ꯇꯥꯒꯦꯔꯥ ꯍꯪꯒꯥꯝ ꯃꯨꯜꯂꯥ ꯇꯥꯒꯦꯔꯥ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥ ꯎꯅꯕ ꯆꯠꯀꯗꯕꯅꯤ ꯅꯣꯏ ꯀꯔꯤꯝꯇ ꯀꯤꯒꯅꯣꯃꯤ ꯃꯁꯛ ꯌꯥꯝ ꯐꯖꯒ꯭ꯔꯖꯥꯠꯅꯤꯃꯤ ꯑꯗꯣ ꯐꯔꯦꯅꯦ ꯊꯦꯝꯕꯨꯡ ꯅꯨꯄꯤꯗꯨ ꯍꯣꯔꯦꯟ ꯊꯣꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯊꯣꯔꯛꯀꯅꯦꯃꯤ ꯃꯥꯅ ꯊꯣꯔꯛꯅꯕ ꯑꯃꯥꯏꯕꯅ ꯀꯤꯔꯝꯕ ꯂꯪꯍꯨꯝꯁꯦ ꯃꯁꯤ ꯊꯥꯗꯠꯂꯗꯤ ꯃꯍꯥꯛ ꯑꯗꯨꯝ ꯊꯣꯔꯛꯑꯅꯤ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯊꯦꯝꯕꯨꯡ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯅꯁꯥꯅ ꯈꯪꯅ ꯊꯣꯔꯛꯑꯣ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒ ꯅꯪ ꯍꯧꯕꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯚꯥꯏꯔꯦꯟ ꯇꯥꯅꯦꯕꯀꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯩ ꯑꯗꯨꯝ ꯊꯣꯛꯆꯔꯛꯑꯒꯦꯗ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯃꯍꯥꯛꯅ ꯃꯐꯤ ꯂꯣꯏꯁꯤꯟꯕꯗꯨ ꯎꯕꯗ ꯃꯃꯥꯅ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯎꯒꯦ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯝꯕꯤꯗ ꯄꯨꯟꯅ ꯊꯦꯡꯅꯗꯨꯅ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯍꯪꯒꯗꯕ ꯍꯥꯏꯕꯕꯨ ꯅꯪ ꯀꯃꯥꯏꯅ ꯁꯤꯔꯛꯏꯅꯣ ꯁꯤꯅꯤ ꯍꯪꯗꯣꯏꯁꯦ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯀꯔꯤꯒꯤ ꯃꯥꯅ ꯑꯩꯕꯨ ꯑꯇꯝꯅꯅ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯑꯩꯗꯤ ꯃꯔꯝ ꯃꯣꯛꯏ ꯒ꯭ꯌꯥꯟꯁꯨ ꯇꯥꯏ ꯆꯦꯟꯒꯦ ꯍꯥꯏꯔꯒ ꯅꯕꯥꯅꯤ ꯑꯣꯏꯅ ꯆꯦꯜꯂꯁꯨ ꯌꯥꯏꯗꯅ ꯂꯣꯏꯔꯦꯍꯦ ꯍꯣꯅꯦ ꯂꯥꯏꯗꯤ ꯑꯐꯕ ꯄꯥꯝꯕꯅꯦ ꯑꯗꯨꯅ ꯅꯪ ꯆꯦꯜꯂꯤꯕ ꯃꯇꯥꯎ ꯖꯦꯀꯤ ꯃꯥꯏꯁꯤ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯀꯣ ꯍꯣꯔꯦꯟ ꯏꯕꯥꯅꯤ ꯑꯅꯨꯔꯥꯙꯥꯗ ꯎꯁꯤꯟ ꯇꯧꯔꯝꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯥꯏꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯃꯇꯥꯎ ꯏꯕꯥꯅꯤꯕꯨ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯆꯦꯜꯍꯧꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯃꯤꯠꯇꯨ ꯄꯨꯡꯇꯥ ꯇꯥꯔꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯀꯤꯔꯤꯕ ꯂꯪꯍꯨꯝ ꯑꯗꯨ ꯄꯠ ꯂꯥꯎꯅ ꯊꯥꯗꯠꯂꯤ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎ ꯑꯅꯤ ꯉꯔꯥꯡ ꯑꯩꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯐꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯊꯦꯝꯕꯨꯡꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯖꯦꯀꯤ ꯑꯃꯗꯤ ꯔꯥꯖꯇꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯖꯦꯀꯤꯅ ꯔꯥꯖꯇ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯔꯥꯖ ꯏꯕꯥꯅꯤꯅ ꯆꯠꯂꯤꯁꯤ ꯄꯨꯠ ꯎꯅꯕꯅꯤꯅꯦ ꯃꯥꯅꯤ ꯃꯇꯥꯎ ꯅꯪꯅ ꯈꯔ ꯅꯨꯄꯥ ꯊꯣꯛꯏ ꯃꯥꯡ ꯊꯪꯉꯨ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯣꯖꯥꯅ ꯇꯥꯛꯄꯗ ꯌꯥꯎꯔꯛꯇꯦꯕ ꯀꯤꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯑꯣꯖꯥꯅ ꯇꯥꯛꯂꯛꯇꯕꯅꯤꯅ ꯍꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎ ꯑꯅꯤ ꯂꯥꯛꯑꯦ ꯑꯅꯨꯔꯥꯙꯥꯗꯣ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯖꯦꯀꯤ ꯑꯃꯗꯤ ꯔꯥꯖꯇꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯥꯏꯅꯣ ꯃꯇꯥꯎ ꯀꯔꯥꯏꯅꯣ ꯑꯩꯈꯣꯏꯗꯤ ꯎꯗꯦꯅ ꯀꯔꯥꯏꯅꯣꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯅ ꯎꯈꯤꯔꯣꯏꯍꯦ ꯑꯩꯐꯥꯎ ꯎꯗ꯭ꯔꯤ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯂꯤꯁꯦ ꯃꯥ ꯂꯥꯛꯄꯒꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯏ ꯂꯥꯛꯑꯗꯤ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯂꯤ ꯍꯥꯏꯗꯥꯏꯅꯦ ꯍꯣ ꯁꯤꯗꯤꯅꯦ ꯂꯥꯏ ꯑꯐꯕ ꯃꯁꯛ ꯐꯖꯕ ꯑꯗꯨꯅꯅꯦ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯇꯞꯅ ꯂꯥꯛꯄꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯖꯦꯀꯤ ꯑꯃꯗꯤ ꯔꯥꯖꯇꯤ
ꯀꯔꯣꯝ ꯆꯦꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎꯁꯥ ꯂꯥꯛꯑꯦ ꯇꯨ ꯑꯁꯤꯗ ꯂꯥꯛꯏꯁꯤꯅꯦ ꯑꯅꯨꯔꯥꯙꯥ ꯍꯥꯏꯗꯣ꯫ ꯑꯁꯨꯝꯅ ꯁꯛ ꯇꯥꯛꯂꯒ ꯃꯅꯥꯛꯇ ꯆꯪꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯑꯗꯨꯕꯨ ꯖꯦꯀꯤꯅ ꯅꯪ ꯎꯅꯔꯨꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯒ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯨꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯀꯤꯅ ꯔꯥꯖ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯏꯕꯥꯅꯤ ꯌꯨꯝ ꯌꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ꯫ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯏꯁꯤ ꯁꯨꯡꯂꯩ ꯂꯩꯊꯣꯔꯛꯇꯦꯃꯤ꯫ ꯑꯝꯇꯪ ꯌꯦꯡꯒꯦꯕꯨ ꯊꯦꯝꯕꯨꯡꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨ ꯀꯌꯥꯝ ꯐꯖꯕꯅꯣꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯅꯨꯔꯥꯙꯥꯗꯨ ꯖꯦꯀꯤꯗ ꯃꯃꯥꯏ ꯁꯠ ꯂꯩꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯖꯦꯀꯤꯅ ꯑꯦ ꯂꯩꯁꯤꯜꯂꯛꯑꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯀꯤ ꯁꯌꯦꯡꯗꯨ ꯄꯥꯏꯔꯒ ꯅꯤꯛꯏ꯫ ꯃꯗꯨꯗ ꯔꯥꯖꯅ ꯍꯥ ꯀꯗꯥꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯌꯦꯡꯏ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯑꯅꯨꯔꯥꯙꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯑꯁꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯖꯦꯀꯤ ꯑꯃꯗꯤ ꯔꯥꯖꯇꯨ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯑꯅꯨꯔꯥꯙꯥꯒꯤ ꯐꯖꯔꯕ ꯁꯛꯐꯝ ꯑꯗꯨ꯫ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ ꯖꯦꯀꯤ ꯑꯃꯗꯤ ꯔꯥꯖꯇ ꯍꯥꯏ ꯅꯕꯥꯅꯤ ꯀꯩꯗꯧꯔꯒꯦ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯃꯥꯅ ꯋꯥ ꯍꯥꯏꯒꯦꯌꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯀꯤꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯅꯨꯔꯥꯙꯥꯅ ꯅꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯍꯌꯦꯡꯈꯩꯗꯤ ꯂꯥꯛꯀꯅꯨ ꯉꯁꯤꯅ ꯅꯈꯣꯏ ꯑꯩꯒ ꯎꯅꯕ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ꯫ ꯅꯈꯣꯏꯗ ꯑꯩꯅ ꯃꯇꯦꯡ ꯑꯃꯇ ꯅꯤꯖꯒꯦ ꯃꯇꯦꯡ ꯑꯁꯤ ꯅꯈꯣꯏꯅ ꯄꯥꯡꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯦꯀꯤꯅ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯃꯇꯦꯡꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯌꯥꯔꯦꯍꯦ ꯅꯠꯇ꯭ꯔ ꯔꯥꯖ? ꯃꯥꯅꯤ ꯃꯇꯥꯎ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤꯉꯩ ꯔꯥꯖꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯅꯨꯔꯥꯙꯥꯒꯤ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡꯂꯣꯝꯗ ꯑꯁꯨꯝ ꯌꯦꯡꯊꯔꯛꯄꯗ ꯑꯅꯨꯔꯥꯙꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯑꯣꯡ ꯆꯥꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯏ ꯃꯁꯥ ꯑꯗꯨꯁꯨ ꯆꯤꯡ ꯂꯥꯎꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯅꯨꯔꯥꯙꯥꯒꯤ ꯃꯈꯨꯠꯇ ꯑꯃꯨꯛ ꯌꯦꯡꯕꯗ ꯃꯈꯨꯠ ꯑꯗꯨꯁꯨ ꯏꯈꯨꯏ ꯈꯨꯏꯅ ꯃꯨꯁꯜꯂꯦ ꯑꯗꯨꯒ ꯈꯨꯖꯤꯟꯁꯨ ꯌꯥꯝꯅ ꯁꯥꯡꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯖꯦꯀꯤꯗꯤ ꯑꯅꯨꯔꯥꯙꯥꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯅ ꯖꯦꯀꯤ ꯀꯩꯗꯧꯔꯒꯦ ꯃꯇꯥꯎ? ꯑꯁ ꯅꯪꯅ ꯀꯥꯎꯕ ꯑꯃ ꯂꯩꯔꯦ꯫ ꯍꯥ ꯑꯩꯅ ꯀꯔꯤ ꯀꯥꯎꯔꯒꯦ? ꯑꯁ ꯌꯦꯡꯉꯨ ꯇꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯅ ꯖꯦꯀꯤꯒꯤ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯑꯅꯨꯔꯥꯙꯥꯒꯤ ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯀꯤꯁꯨ ꯍꯥꯏꯔꯒ ꯑꯅꯨꯔꯥꯙꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯅꯨꯔꯥꯙꯥꯅ ꯅꯈꯣꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯔꯣꯏ ꯍꯥꯏꯔꯣ? ꯍꯥꯏꯅ ꯍꯪꯉꯛꯄꯗ ꯔꯥꯖ ꯑꯃꯗꯤ ꯖꯦꯀꯤꯅ ꯄꯥꯡꯅꯤꯗ ꯀꯔꯤ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ ꯅꯅꯥꯏ ꯑꯩꯈꯣꯏꯕꯣ? ꯑꯁꯨꯝꯅ ꯖꯦꯀꯤ ꯑꯃꯗꯤ ꯔꯥꯖꯅ ꯈꯪꯑꯣꯟ ꯑꯣꯟꯈꯤꯕ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯏꯉꯛ ꯉꯛꯏ꯫ ꯃꯁꯤꯗꯒꯤ ꯔꯥꯖꯅ ꯊꯦꯝꯕꯨꯡꯁꯨ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯑꯅꯨꯔꯥꯙꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯀꯩꯁꯨ ꯇꯧꯗꯅ ꯏꯐ ꯐꯖꯅ ꯎꯈꯤ꯫ ꯑꯗꯨꯅ ꯊꯦꯝꯕꯨꯡꯅ ꯀꯩꯗꯧꯔꯒꯦ ꯑꯁꯦ ꯍꯥꯏꯅ ꯈꯨꯝꯃꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯀꯤ ꯑꯃꯗꯤ ꯔꯥꯖꯅ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯑꯅꯨꯔꯥꯙꯥꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯅꯨꯔꯥꯙꯥꯅ ꯃꯐꯝ ꯑꯃ ꯇꯥꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯁꯤꯕ ꯃꯤꯒꯤ ꯁꯔꯨ ꯁꯔꯥꯡ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯑꯩꯒꯤꯅꯤ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯄꯣꯠꯂꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯦꯀꯤꯅ ꯑꯅꯨꯔꯥꯙꯥꯗ ꯅꯪꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯅꯨꯔꯥꯙꯥꯅ ꯃꯍꯥꯛꯅ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯔꯥꯖ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯔꯥꯖꯀꯤ ꯃꯄꯥꯗꯤ ꯃꯇꯝꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯆꯧꯕ ꯃꯤꯒ ꯁꯪꯒ ꯇꯧꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯥꯖꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯈꯤꯗꯦ꯫ ꯑꯩꯅꯁꯨ ꯔꯥꯖꯇ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯨꯝꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯒ ꯊꯅꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ मागी इमुंग मनुंगना आइबु हात्रे हाइबा वाफम अदु राजेशना तपना तपना खंगलखि अदुबु आइगी असिबा हक्सांग असिदि महाना थीबा अदुमक खंगखिद्रै मसिदगी महाकसु sakmanduna masa matomta sijakibane ai hatpa misindu mapa makhura mayamba ngakta oibanina mahakna makhoibu hatpagi mahut masa matomta sijakibani adubu mahakti poloiduna laison tinson tawduna loisanbanina lairibak jawduna mapok amada pokre
aduna ai chu chatlage aduna ai gi saru singdo poloi biu asomna anuradhana wari lirakpada jekina hairi aduga nangna karamna marup thembung du tanariba wafam adu tabada anuradhana aina hariba mapu amada pokre hariba rajesh hariba misakto thembung sine rajesh na siraba matung magi thawaina thembung oina poklibani aduna maha khaktana aigi mating pangba ngamgani asomna hairakpada thembungdu wakhal khara nungairamdi masidagi mahakna anuradhagi lairibak yauba ngamdraba thawai adu lairibak jongwanaba sarusing adu poloirage haina khanki masidagi mafam adu anuradhada phajana hanglaba matung makhoi hayeng ayuk anganbada abaiba amadi ahallaman tawduna poloirage haina anuradhada haiki asomna hainaraba matung anuradhadu satkre jeki thembung amadi ras makhoi ahumsu yumda halaklei masida thembungna magi mama mapa yumgi ahansingda anuradhaga unarubagi wari punamak lirami amadi mahakna hairamba wafam adusu hairami wafam adu tabada thembunggi mapana ngarang thembungbu yengkiba amaiba adugi manakta satlaga wafam singadu hairure masidagi amaiba adunasu hayeng ayuk salasi haina yabirai asomna numituma haukre mathangi ayukni jeki ras amadi thembung makhoi ahan kharaga loinana amaiba aduga punna garida tongduna anuradhana hairamba mafam aduda laklei masidagi makhoi mayamna saru sayang singadubu koithi thirami mamai thangda mongsong amada thingnabadagi makhoina porakpa sing mayam ama paisinduna mai tharami amaiba aduna lairon kaya leptana soli asumna haunabi matung ina mafam aduda saru adu poloirami poloiba loraga makhoi mayum lomda halaklei masigi matung numit adugi numidang wairamni jeki ras amadi thembung makhoi ahum wari sana sana asum satli asumna makhoi ahumna anuradhadubu laribak yorom ladra haina khanjanaki masidagi ngasai poloibada yauba amaiba aduda hangsi haiduna hangba chatki masigi matung makhoina amaiba adugi manakta laktuna hangba matamda amaiba aduna leiwa khara sonduna ising pik thanna haplaba pukham amada yengi aduga hairi yare yare ibungo khoi mahak daribak yaukre nakhoi gi langtaknabadu koklo asomna hairakpadagi makhoi ahumdu harau harau amaiba adugi yumdagi thorai asomna makhoi ahumna thorakpada khulgi pukri mapa yori maduda silki mamanabi kharaga ising soambadu jekina uki maduda jekina silki nang ising soiro asomna hairubada silkina natiye ganja kaine asomna hairka mayamdu wawa noi matamaduda anuradhagi wakhalda phumbang naruraba thembungdu silki gi wakhalda momon noki wari asi matang asida loijare wari asida soikiba lankiba wahai wata asoiba kibi tabiri bisingna pukchal saunanga pigani